Fire Service ki water tender season naduna yausang kumay manung da ising kapayaw kibagi thawongbo miyoy kaya na angakpa fongdok narakle. Kurumjari ISTV ki pau mi yang tabiri ba punamakpo taram na oksari haujik maru eba pau santok na pijari. Ngarang yausang aroiba numita Manipur Fire Service ki water tender ani season naduna lambi da lakpa miyoy singda ising kapagi chathakiba thawong adu miyoy kaya na Facebook ki kuthangda angakpa fongdok narakle. Mayhaw langpok ta sinagadaba Fire Service ki water tender ani bu yausang gi ising kapa oin sinakiba asi angakpane. Manipur Fire Service ki irang pama mawong asi angakpa pokpagaloyna na Karigumba makoida nongmai pahelam labadi misam miyam da kapsinduna wathok alamba yai haide. Lamda masi lo leitraba apam bada tauba yaba leipak la hainasu masa ge mot thamlakte. Fire Service ke miyu sing yausingduna yausang kumai asi water festival onthok labra. Police Department ki leidiba Barunt water cannon adusu sijenaram labadi kumai adu hena mapung faram gani haiba wafam phongdok narakpasu yauri. Asuk wakhal tadaba thawong asi Karamba lengak no haina hangnirakpasu yauri. Aningba apamana mang thaduna salakpadagi ngasidi warak pinaba leitraba haibadu oire. Kanana warakani kanana wayan gani haiba fawba khangdre. Fire Service haibasi karino munna khantha fam thoi. Director amadi makha taba office ki miyoibu miyamna yengsinba mathau tare. Mapu pandaba leipakni haibadu sumlabra haiba wafam sing Facebook ki kuthangda ISTV news ta phongdorakle. Amaramda Manipur Fire Service tagi phangba pawgi matung ina Uripokta leiba organization amakhakna water festival ke dhamak DC gi ayaba yauraga Manipur Fire Service ta water tanker ani pinanaba telephone gi kuthang da khangalakpadagi nungthil gi pung 3 minute kundagi 3 minute tara ga manga phawba Fire Service ki water cannon ani season nakibani haina khangalakle. Ngarang yausang loiba numita tongan ba mafam singda khatna sainabagi thogdok masa khara thokhiba natana ka hena pamdaba thogdok thopagi paw leitre. Amaromda Bharat ki mafam ayamada yausang kumai asi noma natraga numit ni khak pangthoklabasu Manipur dadi numit mangani subna pangthoktuna lakle. Manipurna harau kumai gi mingda matam mangan ba amasung ka hena sading toba haibasi afaba khudam nati haina CPI ML Liberation Manipur State Committee na thadorok pacharol amana khangalakle. Harau kumaina samas amabu mangan gadobodagi kanana ba hodamina si haba wafamsu charol asina palakle. Paugi marakta na break amatang lomina kisi. Combined tutors for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Bed service separate hostel available for both boys and girls. For details, please contact Combined Tutors Office, Sagodan Moirang Merak Machin Bus Parking Imphal. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu.
ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯣꯛꯂꯕ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯄꯥꯜꯗ ꯇꯣꯏꯅ ꯆꯥꯕ ꯂꯤꯚꯔꯗ ꯑꯀꯥꯏꯕ ꯂꯥꯛꯂꯕ ꯅꯠꯇ꯭ꯔꯒ ꯂꯤꯚꯔꯒꯤ ꯃꯄꯥꯟꯒꯟ ꯁꯣꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯗꯥꯏꯕꯦꯇꯤꯛꯅ ꯅꯥꯔꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜꯁꯨ ꯐꯪꯕꯤꯒꯅꯤ ꯂꯤꯞꯁꯥꯐ ꯁꯤꯔꯞ ꯑꯃꯗꯤ ꯂꯤꯞꯁꯥꯐ ꯀꯦꯞꯁꯨꯜ ꯅꯥꯔꯒ ꯂꯥꯌꯦꯡꯕꯕꯨꯗꯤ ꯅꯥꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯜꯍꯧꯕꯅ ꯍꯦꯟꯅ ꯐꯩ ब्रेक की मतुंगदा तारामना ओक्सरी मखा ताबा पाउ खरग पिजरी ngasi ayupung taraga mathoirom taba matamda haingang police station gi manung chanba khabai soi mamang lekai da ising poba tata gari amana takpada naha ama sire laikhidraba mioi adudi boboi mayang mayum sahi kunga mathoi apokpa ayub khan khabai soi mamang lekai degini thaudok thopam degi phangma pauge matung ina yausang kumai ge mari lenana ngasi khabai soi mamang lekai mapada lambi da lakpa mioi sindagi paisa donation tawduna atopa car ama khamduna paisa lawringaida ising poba tata gari aduna car aduda hana thengjin lamlaba tungda nupi masa anina tongduna lakpa activa amada amuk thengjin naba honabada laikhidraba naha asina makoi ani soktana ba inthoktuna kanbiram laba matungda mahak tata gari aduna takhibani thaudok aduda nupi masa ani aduna tonglapa honda activa adusu ka hena amangata thokre ising puba tata gari adugi registration number na MN053744 ni gari adubu thorokpa driver adu police ta sangjakre gari driver adu di ningthemsa khul mamalekai degi nganba kawi gari adugi mapuna khurai degi nanaw koba amagini hari thodok asiga mari lenana hangang police na case sama register tawkhre amaramda maral laiba driver puthokadabani haiduna lamdam adumgi miyamna lambi thattuna irang hokhi tungda hangang police na lekai gi miyu singa wari sanaraba matungda yanaba puraktuna senariba tata gari police custody da thamkhre lawmi singna matau karamna poly house natraga green house manungda yensang napi thaduna amadi pothok marang kaina puthokadagi haibagi matangda hena mamutana khanganaba department of horticulture and soil conservation sinduna ngasi lawmi taraga nipan amadi official ani yauna miyai kunna saba farmers training come exposure visit ama ngasi sanjan thongda leba department asidagi lamthakre mission for integrated development of horticulture ki makhada numit mangani subna UP gi greater noida da leba institute of horticulture technology da training yauna field visit singda saruk yagadoriba team asibu ngasi department of horticulture and soil conservation ki officer in charge MD Hafiz Udinna lamthaki tungda ISTV news ta mahana phongdokhibada department asina makha taba manipur gi wangmada tongan tongan ba insang napi sing thabagi matangda hena lawmu singda mamutana khanghanna ba mafam kaya da ngasigi asigumba exposure business sing makha tana thaki gani haiki financial year haibitare 15-16 की financial years da ko exposure visit manga ka plan to jabani amana hojiki haiba noida sida ahum mamana ko card era center for agriculture and rural development hana NGO mane mo ga type to naraga Haryana da Punjab da Himachal Pradesh da haiba jaga sida mushroom karman tha hai Himachal Pradesh da adagi koi gi atraga vegetable bi haiba ani center sin sida ye exam hoga then usle karam ba improvement pura pa yaga dage haiba seeing is believing haiba gi popular ko jodi bi da ha ga earthquake and landslide in the vulnerable zone around Manipur haiba timda numit humni gi oiba international workshop ama laktiba April 8 dagi taraga mathoi phawba Manipur University gi court holda pangtholagani workshop asi Center for Studies of Social Exclusion and Inclusive Policy MU na National Institute of Disaster Management Delhi Disaster Research Program JNU Delhi amadi Relief and Disaster Management ga khusam aduna pangthokadabani hairi Guwahati da pangthokiba South Asian Games da triathlon masana da gold lawrikhibi Thaudam Sorojini Devi wungasi Social Welfare Club Yumnam Huidrom Tiam Laisang Temna Taramna Okre Tharumga Mari Lenana Club ki Makaidigi Asamba Khudol Pot Piduna Ikai Khumnab Udke Saruk Yakiba ki H Lokena Sorojini na mingtat purakpada nungaiba phongdokhi Rei kai da koi kendras da koi gamda Manipur si hoina
ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯕꯣꯔ ꯄꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯁ꯭ꯄꯣꯔꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯅꯥꯎꯅꯨꯄꯤꯅ ꯏꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯕ ꯂꯝꯗꯝꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. Film critics Megachandra Kongbambu Best Film Critics of National Film Award Lising Ani Taraga Manga Pinanaba Khalakle Mahak Cine Artist and Technician Association Manipur gi founder member ama oibata natana Hauzik DIPR gi additional director Oriba Miyoini. Fire Service ki water tender sirinaduna yausang kumay manung da ising kapa yaw kibagi tawangbo miyoy kaya na angakpa fongdok narakli. Miyang tabiri ba po naman po amukahana kurumzari.